ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯀꯔꯣꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯣꯔ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯕꯖꯦꯠ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯁꯪꯒꯥ ꯊꯣꯛꯑꯒ ꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯛꯄꯗꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯒꯤ hiramda ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯉꯥꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯃꯅꯣ ꯍꯥꯏꯕꯁꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯔꯝꯗꯁꯨ ꯃꯃꯥꯏ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯦꯅꯤ hiram ꯑꯃꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯀꯜꯆꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯄꯥꯔꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯕ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗꯁꯨ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯝꯄꯤꯇꯤꯇꯤভ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ hiram ꯈꯨꯗꯤꯡꯃꯛꯁꯤꯗ ꯇꯉꯥꯏꯐꯗꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯑꯣꯏꯔꯒ ꯄꯨꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯔꯠ ꯑꯃ ꯌꯥꯎꯖꯔꯤꯕ ꯃꯅꯤꯄꯨꯔꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄꯤꯗꯨꯅ ꯃꯇꯝꯒꯤ ꯆꯥꯟꯅꯕ ꯆꯨꯅꯕ ꯃꯑꯣꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯀꯦꯇꯦꯒꯣꯔꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯔꯠ ꯕꯥꯏ ꯄꯥꯔꯠ ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯀꯣ ꯏꯟꯗꯤꯌꯥꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯉꯁꯥꯏꯒꯤ ꯂꯤꯡꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯄꯁꯤꯅ ꯉꯁꯥꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯁꯥꯟꯅꯕꯗ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝꯅ ꯑꯐꯕ ꯑꯗꯨꯝ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯃꯥꯡꯁꯥꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 95% ꯆꯥꯡ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯕꯅꯤ나 95% ꯍꯥꯏꯁꯤ ꯑꯣꯜꯃꯣꯁ ꯂꯣꯏꯕ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯂꯣꯏꯔꯦ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯊꯨꯕ ꯁꯪꯒꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯥꯝꯖꯕ ꯑꯗꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯤꯗ ꯃꯌꯣꯟ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯗꯒꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯛꯇꯨꯃ ꯑꯣꯏꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯗꯨꯝ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯈꯣꯏ ꯐꯪꯍꯟꯕꯤꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯏꯟꯗꯤꯌꯥꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯦ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ IDPꯁꯤꯡ ꯈꯔ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯀꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7 ꯁ꯭ꯋꯥꯏꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯄꯨꯒꯧꯆꯥꯎ ꯏꯈꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ MSAꯅ ꯒꯕꯔꯅꯔꯒꯤ ꯔꯤꯄꯣꯔꯠ ꯀꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯂꯩꯈ꯭ꯔ ꯃꯅꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 29 ꯊꯥ 2 2025ꯗ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯀꯗꯥꯏꯗ ꯀꯣꯡꯕ ꯃꯔꯨ ꯍꯟꯕꯗꯀꯣ ꯀꯣꯡꯕ ꯃꯔꯨ ꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:35ꯗꯩꯅ ꯄꯨꯡ 8:10 ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ 9-10 ꯑꯃꯨꯛ ꯀꯥꯞꯊꯔꯛꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯈꯤꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯅꯦꯛꯁ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯔꯆ ꯊꯥꯗ ꯑꯃꯨꯛ 16/3/2025ꯀꯤ ꯃꯥꯔꯆ ꯊꯥꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯀꯧꯕ ꯅꯍꯥ ꯑꯃ ꯀꯣ ꯃꯥꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯃꯥꯔꯨꯇꯤ ꯑꯜꯇꯣ ꯒꯥꯔꯤ ꯅꯝꯕꯔ MN05J0018ꯀ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯀꯣ ꯃꯨꯀꯦꯁ ꯃꯥꯡꯉ ꯂꯩꯈ꯭ꯔꯤꯀꯣ ꯃꯥꯡꯈꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯝ ꯃꯌꯥꯝꯅ ꯇ꯭ꯔꯦꯛ ꯇꯧꯅꯔꯒ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯖꯒꯥ ꯀꯣ ꯒꯥꯔꯤꯁꯨ ꯃꯤꯁꯨ ꯌꯥꯝꯅ ꯄꯨꯂꯞ ꯃꯥꯡꯉꯤ ꯍꯧꯖꯤꯛꯀꯣ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯀꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯑꯃꯨꯛ ꯀꯩꯗꯧꯔꯦ 25/2025ꯗ ꯑꯃꯨꯛ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂꯒ ꯆꯠꯂꯨ ꯀꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀꯣ ꯑꯗꯨꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ इन्वेस्टिगेशन तौरी है लेखरेको लेनरीको कई एक्शन लौगी खंगमद्री देन अमुक 1906 19 तांग तरग मापन था तरुक 2025 तम कदौरे बिष्णुपुर डिस्ट्रिक्ट की फुवाल मनिंग लेबा दुगुंबा जगह आमदम कदौरे निंगथौजम बिरियन कौबा सही हुमफुमु सुरबा अहन अमा को लौ उरग लेजब अहन अमा अमुक नोंमै पाय मोय तरुक तरे तरे निपान तरा अमुक लागा को मयाम हाइना पोतुनिको अदा नोंमै लौ उरग लेजब अहन दु नोंमैना कापगा मखुत पममदा नोंमैना पांगिबा थोखरेको सी
ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯇꯥꯔ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅ ꯂꯥꯛꯄ ꯃꯣꯏ ꯇꯔꯨꯛ ꯇꯔꯦꯠ ꯂꯥꯛꯄꯗꯤ ꯎꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯩꯔꯤꯅꯤꯀꯣ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯑꯃꯨꯛꯀꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯗꯦꯠ 16/12/2025 ꯗ ꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤꯁꯦ ꯄꯤ ꯑꯥꯔꯒꯤ ꯊꯥ ꯇꯔꯨꯛ ꯁꯥꯡꯗꯣꯛꯄꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯃꯥꯔꯆꯇ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯑꯗꯩ ꯖꯨꯟꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯃꯦꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯗꯤꯁꯦꯝꯕꯔ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯥꯒꯥꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯄꯣꯏꯟ ꯑꯃꯈꯛ ꯂꯩꯔꯤꯁꯤ ꯑꯣꯖꯥ ꯃꯉꯥꯡꯆꯥ ꯍꯟꯗꯛꯀꯤ ꯄꯤ ꯑꯥꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯤ ꯑꯥꯔ ꯑꯃ ꯑꯣꯏ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯤ ꯑꯥꯔ ꯑꯃ ꯑꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯈꯪꯉꯤꯗꯅꯀꯣ ꯅꯨꯡꯉꯥꯏꯕ ꯃꯈꯜꯒꯤ ꯄꯤ ꯑꯥꯔ ꯑꯃ ꯑꯣꯏ ꯄꯤ ꯑꯥꯔ ꯂꯩꯔꯒ ꯄꯤ ꯑꯥꯔꯁꯤ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯂꯣ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄꯤ ꯑꯥꯔꯁꯤ ꯃꯑꯣꯡ ꯑꯃꯒꯤ ꯄꯤ ꯑꯥꯔꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯥꯔꯤꯛ 13/3/2025ꯒꯤ ꯇꯣꯔꯕꯨꯡꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯣꯀꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯣꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯇꯣꯔꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯒ ꯌꯥꯝꯅ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯈ꯭ꯔꯤꯕ ꯖꯒꯥ ꯑꯍꯥꯟꯕ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯖꯒꯥꯁꯤꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯔꯛꯈꯤꯕ ꯖꯒꯥꯁꯤꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕꯨ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯍꯟꯕ ꯌꯥꯔꯅꯤ ꯀꯥꯏꯅ ꯒꯣꯔꯃꯦꯟ ꯊꯥꯖꯕ ꯄꯤꯔꯀꯥꯟꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯤꯌꯔꯦꯁ ꯀꯣ ꯌꯥꯝ ꯅꯛꯄ ꯖꯒꯥ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯒꯤ ꯑꯁꯥꯡꯕꯁꯤ ꯅꯠꯇ꯭ꯔꯒꯅ ꯕꯣꯝ ꯑꯃ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯁꯥꯡꯕꯁꯤ ꯍꯣꯏ ꯀꯤꯂꯣꯃꯤꯇꯔ 7-9 ꯁꯥꯡꯅ ꯆꯠꯄꯁꯨ ꯂꯩꯕꯕꯨꯗꯤꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯀꯥꯞꯄꯛꯏꯗꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏꯕ ꯇꯧꯔꯤꯕ ꯃꯣꯏꯅ ꯀꯥꯞꯄ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯖꯔꯤꯕ ꯌꯨꯝꯁꯤꯡ ꯈꯨꯟꯖꯥꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯌꯨꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕ ꯀꯣ ꯑꯗꯨꯒ ꯗꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯕꯣꯝ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯀꯣ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯀꯣ ꯃꯆꯥꯁꯤꯡꯗꯨ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯌꯥꯝ ꯋꯥꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯅꯤ ꯀꯔꯛꯇ ꯕꯣꯝꯗ ꯃꯃꯥꯡꯗ ꯇꯥꯏ ꯍꯥꯏꯕꯒꯨꯝꯕꯀꯣ ꯄꯣꯛꯈꯥꯏꯍꯧꯗꯕꯒꯤ ꯑꯩꯈꯣꯏ ꯍꯤꯡꯍꯧꯕꯅꯤ ꯀꯥꯏꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄ ꯀꯣ ꯑꯗꯨꯒ ꯗꯦꯟ ꯀꯟꯕꯤꯌꯨ ꯀꯥꯏꯅ ꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯣꯏ ꯍꯤꯡꯅꯕ ꯆꯦꯜꯂꯨ ꯑꯩꯈꯣꯏꯅ ꯆꯪꯒꯅꯨ ꯀꯥꯏꯅꯒ ꯇꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯎꯔꯛꯑꯀꯥꯟꯗꯗꯤ ꯑꯣꯖꯥ ꯃꯉꯥꯡꯁꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯇꯧꯕ ꯉꯝꯕ ꯈꯔꯅ ꯀꯣ ꯊꯑꯣꯏꯅ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯛꯏꯕꯀꯣ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩꯗꯨ ꯃꯔꯨ ꯑꯃꯅꯤ ꯀꯥꯞꯄ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯤꯅꯤꯠ 10-20 ꯍꯥꯏꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯥꯡꯗ ꯀꯥꯞꯄ ꯂꯩꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯇꯥꯔꯤꯕꯀꯣ ꯑꯗꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯑꯦꯁ.ꯄꯤꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯄꯨ ꯑꯣꯏꯔꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯄꯨ ꯑꯣꯏꯔꯣ ꯃꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯁꯤ ꯀꯥꯏ ꯀꯥꯞꯄꯛꯄꯅꯣ ꯑꯍꯥꯟꯕ ꯀꯥꯞꯄꯛꯄ मखोꯟꯗꯨ ꯈꯪꯗ꯭ꯔ ꯐꯥꯎꯕꯗ ꯃꯤꯅꯤꯠ 4-5 ꯀꯥꯞꯁꯤꯜꯂꯛꯑꯗꯤ ꯌꯥꯝ ꯊꯨꯅ ꯂꯣꯀꯦꯁꯟ ꯆꯦꯛ ꯇꯧꯕ ꯌꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯥꯞꯄꯛꯏ ꯖꯒꯥꯁꯤꯗꯤ सिफाई नते मिचम कापनी तरगदी अखोई मिचम करना कदगदगे हाबगी आगी सिक्योरिटी मिजर जोखबे यादना प्रमाणिको अदु सुनतन ngसागी खoi हुरामना मखा सेनरगा तानबना वा ऑन ताने खoi अदुम मा हाइना लाक पोर लेदना को अदुमाइना कुकी सिंगुना तौरइबो नितिनियो अदु कना कापिदो मी अमानि नदि ओइररोइबको टीम बागी टीम ला तौरइबो ngनेबको अदुगा ngसागी प्रजा सिंगु त हालगे तुपगे मतागम तौबनि नितिनियम जे मसे खइना सुम येंगा लेगिद्रा हाबि क्वेश्चन अमदि दुम ओय अदुबु खइना खंगी जी अमांग खइ मैम लेनर लाखरे ओजा मांगसे को हजि खइना कनाबु थाजगदोइनो को देन हजि लेरिबा तौनरिबा इशू जिदि तसिङाइ तरगदि चपचाना मदु नकंदा डायरेक्टर फजबा स्क्रिप्ट राइटर फजबा निपा फमगा थवना सानबा हेडलिंग दरो सानबा पोर अमा लेरबनिना एज खइना येंबि यारिसि राजनीति की अखू मियें हाइदर को पॉलिटिकल की ड्रामा अमदि याव हाइबसि खइ लौबि याय मरमदि ngarang na ngairuriba ngarang na ngairuri kogi BJP की टॉप लीडर मयाम कौरकांदा manipur की लेरिबा अखोगी BJP की MLA सिंह हाइदर को manipur की लेरिबा BJP की MLA सिंह मैते कुकी हाइरोगे बको मैते कुकी की MLA लाओ को नते बको मई BJP की MLAs मैम लाओ को बने बत्रा अदे manipur की लेरिबा लेंगाक सिंह मनुंग द यावरिबा BJP की MLAs मैते ओइगेरा कुकी ओइगेरा नागा ओइगेरा एनी kind of ngसागी दी कनोगी फ्रुप अमगी एनी कारिबा BJP की लीडर्स नोरिन लाओ को बने बको फमिन नरुरे ओरि सनारुरे मैम सनारमनी को मैम हाइनरमनी अदुगी मनुंगदा या मरु पोइन अम यावि कनो हाइदागदी याम अथु मतमदा नुसिननब लंबी मा खोंग थांगिनब लंबी होनो हाइबसि थमखरे को अदुदा ngसागी चलुब मैम हिंग मरु तुदैदा खोगी मैतेगी MLA सिंग जुमंगा एनी फ्रुप अमगी MLA सिंग यारो सिंग दो CSO स्टेक होल्डर अमतना अखोइदा ngसागी यारो दो केदोबैनो चलि दो केदोबैनो
यानिंगदे खोदिंगदे हाबे कार हाइदे को कुकी एमएलए मरी यारुबुदि मगी तोवान फ्रंटल विंगी लेडी ऑर्गनाइजेशन मैम दुना ngasai kare haning chat pa yani ga yaro ga yaroba yaning yanning de ga tawdana मैम हार के उरेदना को अना सुम मैम जी लेबि लेबि सिना मरम मोर कांदा